Kangpokpida Nagasingi wa tadaba yaroi NPO Nagasingi khul masing khangdana laiba amadi Nagasingi horakpham oiriba Kangpokpi district laiba kanaguma furup amatana Nagasingi wa tadana tawningba tawba yaroi haina Naga People's Organization NPO na khangalagli NPO na thadorokpa cherol amada Sadar Hill Chief Association na Kangpokpida laiba Gorkha Furuki member khara kauduna Gorkha singna Panchayat ka mari lenana thadokpa cherol amada yumfam oiduna mifam pangthoknaba hotnaba si yamna laibak thibani hairokli panbayabadi Sadar Hill Chief Association na Kangpokpi district laiba tongan ba Nepali khunnipan gi chairman amadi secretary sing hayeng ayuki pung taraga mathoida Kangpokpida laiba association asiga office ta sungsoi soiduna laknaba khangan khiba ni amadi karigumba association asina kauriba sida laktaba thoklabadi maduda thoklakpa fafata khudingmak masa masa na pugadabani haina akanba warning tawkhibasu laikhibani kabui amadi maring furup ki mioi single loinana LSTB na Funal Maram Khngle salai tor ki firal chingkhat minakre Maring kabui amadi maidei na sajibu chairaw puna pangthok minana ba warep nakre ngase inga gi nini panba numit asida sanama hi lining chaliba kabui furup amadi maring furup ki mioi single loina na lining thau sanama hi temple board LSTB gi miut singna Funal Maram Khngle salai tor ki firal chingkhat minakre loina na lakadawri ba sajibu noma panba da ina lining chaliba kabui maring amadi mitei na puna sajibu chairaw na ba pangthok minaba warep nakre ngasi inga gi nini panba yumsa kaisa numit asida Funal Maram Khngle laiba Funal ningthau tel haiba amadi ima sangkhul laima anigi kumjagi fijol hongba amadi chaklen katpagi thoram ama pangthokre thoram aduda sanamahi lining chaliba kabui maring amadi mitai frup na punna chaklen chaminaki thoram aduda kabui union Manipur lining thau sanamahi temple board ki kabui loisang gi mitsing susaru yaki thorongi manung channa maring frup ki oina su sajibu nongma panbadagi chahi paba oibana sajibu chairawa punna pangthok minana ba wafam phongdok puthorakpaga loinana kabui maring amadi mitai frup punna pangthok minana ba warif naki thoram adugi matangda LTB gi member secretary maisnam sibada taluang hai ina lining chaliba maring frup ki ichul inaw singda LSTB gi maikai degi Funal Maram Khngle lariba Funal ningthau tel haiba amadi ima sangkhul laima anigi khubamda laktuna amuktang kurumjage haina khanjakibagi matung ina ngasi LSTB gi maikai degi athen potka loinana laktuna thawni jabani ngasi ekhoina ina lining chatle hairabasu ekhoi kari fibam da lairi haibasi kupna nainaba matam oire mitop singna yelomi singi mathakta karam mong dalandarakli haibasi naina duna chatpa changi maram aduna ngasi Funal Maram Khngle lakliba si ekhoi chattaba yade paujil pidaba yade khanduna lakpani maring furup ki ipai pu singi liklam ngaklaga chaliba mioi kayama lairi haibasi naina daba yaroi maring furup ki ichul inaw singna ngasi su ipai pu singi liklam ngaklaga chatlamba ubada nungaiba fawi hawrakliba mirol singsu ipai pu singi liklamda punsin na bahona minasi editorial kalamo kangla paudagi lokot charake Imphal airport gi 0 mile banglo fawba chatpa ngamdaba governor na matau karamna NS free movement ohenba ngamgani ing kumja 2023 gi May 3 dagi illegal migrant chin Kuki jo narco terrorist na Manipur miyang gi mathakta landa duna Kuki lensem na watho ki waroisin prok pangamdana lairi watho asigi waroisin prok na bahonari hairabasu lubagi chang nongma gi henjilakli asi central government na pukchel sengna hotna dabagi dagini Central government na narco terrorist ngi irang laksin na ba Manipur Legislative Assembly animated suspension thamduna center na haktheng na laingak lon gi chukli paisin ba PR lengak thamlakhibani Manipura PR lengak thamlakhiba thau mapung pharabasu irang gi waroisin purak pangamdana lairi irang laksin na ba thamjilakhiba military amasung paramilitary singna hena irang thokan na ba hona ba amadi tampak lamda combing operation paktak nona chathaduna laiba ke apunba saktam ngakliba yekna ba khunja mitei sing yamna khusu khulai sing phagat pagi thabak leptana chathari Amarom dana laiba ke apun masaktam thugaina balandarli ba mirei bang macha singi mathakta combing operation chathaba uba phangdei combing operation chathaba tarabasu maming tagi oina chathaba gum tauri Manipur ge apun masaktam kai khagadra haibagi mi paiba leiringai chera asida state na chahi khudingi pangthoktuna lakpa Siroi Lily Festival 2025 Governor na thasigi kunda haudoki badugi paumi singna paulo bochat palambi gwaltabi da mafam aduda mathau toramba Maharegiment gi personal singna Manipur thaba gari chatpa yaroi Manipur muthat kadabani haina thingba pibadagi Paumising na paulo duna halakiba duna maram oiraga PR lenga ki thausil na miyambo achakpa maidagi haijin baga pangkhang na hale Manipur kaiba yaroi haibagi khongjang changsileba sigi ona daina bada Indian Army na Manipur muthat kadabani haiba khongthang ama thangjilakhiba asidagi khangba ngamlibadi India lenga asida aronba agenda ama lerakhiba du safonglakibani Maharegiment na Manipur muthat kadabani haibagi firef adu governor na piba yathangni haiba khangbadagi governor bu miyamna Boycott tauba Chief Secretary Security Advisor amasung DGP resign taugadabani haina demand tawrakliba si miyamna mafurup kanjanabagi damakta ngai fadana tawpham thokpa thaudang lawrakhibani lawi Manipur gi miyamna changsiliba khongjang asigi yenglaga governor moral ground da resign tauba natraga lale haina miyamda haijafam thoktabra
Governor Miam getting Bapam Bakanga land creating Akpiu Haizabatar Badi Miam Nangakpirakani, Haibigi Tazabalate, Governor Azoy Kumar Balana Delhi Degi Halakomatam, the airport Tidim Lambigi Paring the Halakomatam, the Miam, the Democratic over protest at Tabadagi, Chatpangam the Duna Michel Amagum, the airport Tegi helicopter Tungna Ras Babantam, the Chatkibaduda. Matau karam the national highway sing the free movement o henbangam godauri bagay Imphal airport agi kilometer tare mukta sangba rasbawan faw bachat pangam da governor na kaidawngay da national highway sing da miyam da free movement o henbangam loy PR lengang na miyam gi aning bapam bagi mayok ta chathar ki bathawong sing da pen raba miyam na state asida leiba central office sing solon sin ba signboard sing da India thabai yaroi hai bagi khongjang changsilakiba amadi XCMO ibo bina Manipur India gi saru amanati haina center na lauthok piro miyam puna khanaraga ikhoi isana iromdom lengak chonaba honajarage haiba kham thengba wafam phongdok liba sida central government na lumna lofam thoi central government na Manipur gi miyam gi aning bapamba mihul khangna thabak lokhat taba tarabadi pre major agreement gi status ta hanjinna bagi free fawba lorok pa yabagi thajabalai